MLA Haokholet Kipgen luchingba Kuki gi miyoi khara Imphal da CM unakhre Kuki luchingba khara CM ga unakhibadu chingnaningai oi MLA Haokholet Kipgen luchingba Kuki gi miyut kangbu amana Imphal da laktuna Chief Minister gi babu parada leiba Banglo da CM Yunam Khemchan ga unadun wari sanakre thajebi aba mafam dagi fangwa pauna hai MLA Haokholet Kipgen Kuki NP Manipur Kuki Students Organization chingba miyut singaduna nungtil pobopta kangpokpi rom dagi sekmai fauduna Imphal da lakhi amasung chumdring chumna CM gi Banglo da thomjilaki Kuki luchingba singadu thasigi tara tareta Chief Minister ga unakhibani makoina Chief Minister ga unabadu da kangpokpi district ta hauji miyamna thengnari betangai fadaba polam phanglaktaba asigi matangda laingakna midyang changpinaba taksilamba natana political gi oiba karigum wafam amata phongdok lamkhide makoina Chief Minister da yamna kan hairambasi hana Imphal romdagi amasung Senapati romdagi tangai fadaba polam sing pusilami adubo haujikti nakal ani asidagi pot amma phabu pusilakidre maduna maram oiraga petrol diesel amasung sakthong gas phangba ngamdabagi achobo polum amma oire masigu sumathakta National Food Security gi cheng fawba kangpokpi district gi oina phanglaktaba kuire oiragleba phibam masi yenglaga MLA ama oina miyam gi tangai fadaba polam sing si phanghanaba taknaba lakibani haujikti kangpokpi area da su lambi sathok sasinda thamlamba athingba leite hainasu makoina makata na phongtok lami hairi maraksida thado NP Manipur na thadorkba charol mar hai leibaki haujik oiriba phibam asida MLA amana luchingba Kuki gi mihut kangbu amana Chief Minister ga unakhibagi matangdo wahang kaya hangningai oi matam sangna separate administration tandrun lakpaga loinana Imphal bo asibagi tampak ni haina phongdokkiba Kuki singna kari maramgi Imphal tampakta laklaga Chief Minister ga lona wari sanakibno haibadu chingnaningai oi suspension of operation su agreement kuyek pinadunu leiriba Kuki militant group singi thausil matung ina sathargliba thorang asigi matangda leingakna miyamda achumba ama khanghanfam toi Kuki singna leiminariba phurup singi mathakta itattatana kaihobagi thong sathaраktunu lakli haina palladuna thado inpigi cherolasina hauji Kuki singna tampak lamdam maitai phurukki miyo singda muknabagi phibam amada leiri singi lamdamdana naga phurukki miyo singa hana chunabagi thokdok thokli oirigleba phibam masida Kuki singna masa kanjanabagi damak political gi oiba thong ama lokholakpagi khudamni haina lofam thoi India government na Kuki singi pukning pelanaba thorang lokholakpana Manipur da miyoi kya gi punsi mangkibaga loinana lamdamasigi ingtapa phibam kaihelle haina palladuna thado NP Manipur gi charol sin hai handakta nauna state engak sem kibagi thong adu kanglup naibagi thoksil amagi makhada satharakpani haina miyoi kayana launari kanglup irang thokraba matungda kangpokpi maikaidagi MLA amatana ngasi fawba Imphal da khongdarakpa leikidri maramaduna handaki MLA Haokholet Kipgen gi khongsat adu yamna maru oiba oina launari adubo makoi ani karamba aronba wari sanakibano haibadudi khangba ngamdri